ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯈꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ JJM ꯍꯥꯏꯕꯗꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯍꯔ ꯘꯔ ꯖꯜꯒꯤ ꯃꯈꯥꯗ JJMꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯇꯨ ꯍꯥꯎꯁ ꯀꯅꯦꯛꯁꯟ ꯏꯁꯤꯡꯒꯤ ꯐꯪꯉꯦ ꯍꯥꯏꯗꯅ ꯋꯦꯕꯁꯥꯏꯠꯇ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯤ ꯑꯃꯗꯤ ꯄꯥꯏꯞ ꯐꯥꯎꯕ ꯇꯤꯡꯉꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯁꯦꯡꯕꯒꯤ ꯏꯁꯤꯡ ꯐꯪꯉꯕ꯭ꯔꯥ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯁꯤꯡꯁꯦ ꯐꯪꯗ꯭ꯔꯒ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯂꯝꯕꯤꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯧꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ जल जीवन मिशन हर घर जलदा कोई गवर्नमेंट की वेबसाइट ता वाखदा कोई युम कुन चानिगा कुन मापल लेरमे मशीमा आई हाने फास्ट चंगुक सके वाखदा लेबा युम ओनली मरफु माटर 80 वाल कतनी अनिसुबदा वाखदा कोई टोडिशन कनेक्शन तोरमेसी 69 लेरमे कोई के हाइबा वेबसाइट सिदा मशीमसु याम थिना लालाबा वाफम अमने अदो लोइना लोइना सिदा अखोना वेबसाइट ते कॉपी ख चिंथोक सम मतमदा सिदा यारमिबा मोय अहुमसी अखोई मसी कमाय तोन हापचलमिनो हाबिसु हंगनिंगी नंबर 3 दा हाइबदि अयाम हाइबा सागैसी कोई वाखद लेते पाथोइगा जो मस खंगदे सि कमाय तोन वाखद मेंबरशिप ते इसिंग कनेक्शन तोरमिनो नेक्स्ट अनिसुबदा खित्रिमुंगी नेमा खित्रिमुंगी अखोइगी सनायाई देबी हाइबा आसी मोय अनिसिसु वाखद लेतबा मी हातनि वाखद खित्रिमुं लेके खित्रिमुं सागै लेते अदो कमाय तोन हापजन बिरमिनो सिने हाइजे अदो बट सिम तोवाना थमकांदा जल मिशन हर घर जालना वाखद युंकुन साक कनेक्शन तो बिरमि बिसिंजे करी निमित्ता इसिंग फंगन बिगदोइन सिने अदो इसिंग याम तुन फंगन बिरो देल अखोइ जि मतम थाजारगे कमिंग डेट 5 के मौंगा हाना तारनि बिसिंग जा इसिंग फंगन बिरो काइम तारजा तारगदे अखोइ जि मरि लेनबा मौंगा करम फंगन चंगसि औ नथरा आई सामक खंगबा वखलदे आई तसनमक माने भारत के प्राइम मिनिस्टर ऑनरेबल नरेंद्र मोदी फाउदा ऐसे थागेन खले मदुने आई साइटे हाजन बदे लंबी थोंगा फतरे इसिंग लेरुरे पास चानी पे पीपल तो कोइ सियो पदे लपा चामरी हाय जहम यांखाय चावा बा हाय बियावे अदो ngasi हाइगिने नोमिनि ले लकपा यावे तंगाई फदगे कोइ इसिंग थिबा चपसु यावे अदो मरमतना ngasi कनेक्शन लेखबा yung kunta se koi membership se yet 5 ke mongda isin connection hana tawhorbanina that 5 ke mongda isin thabi u hai basema ai villager site parcel moina ai miyange bafunda maile na basinda ai kokna request so ke natra ke koi makata ba khongjan chachana boi da mo ta ai samon hauraga sem sadna ai ready da lejare ꯑꯩꯅ 2006 ꯗꯒꯤ ꯂꯨꯍꯣꯡꯉꯒ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯒ ꯂꯩꯔꯛꯄꯁꯦ ꯉꯁꯤꯐꯥꯎ ꯇꯣꯇꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯟꯇꯔꯁꯤꯒꯤ ꯑꯣꯏꯅ ꯑꯪꯒꯜꯋꯥꯗꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯐꯪꯉꯦꯅ ꯍꯥꯏꯕꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤꯐꯥꯎꯗ ꯑꯉꯥꯡ ꯅꯨꯕꯤꯒꯤ ꯇꯧꯕ ꯀꯥꯟꯗꯗꯤ ꯏꯁꯤꯡꯁꯦ ꯂꯩꯗ ꯌꯥꯗꯕꯅꯤꯅ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯦꯟ ꯄꯝ ꯏꯁꯤꯡꯗꯤ ꯁꯤꯖꯤꯟꯅꯩ ꯉꯁꯤꯐꯥꯎꯗ ꯇꯣꯇꯤꯒꯤ ꯄꯥꯏꯞ ꯃꯁꯛ ꯎꯕ ꯐꯪꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯉꯦꯅ ꯌꯨꯝ ꯑꯃꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯕꯨ ꯏꯁꯤꯡ ꯐꯪꯉꯦꯅ ꯒꯣꯔꯃꯦꯟꯗꯒꯤ ꯊꯣꯛꯂꯛꯑꯦꯅ ꯑꯈꯪ ꯑꯍꯩꯈꯩꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯐꯪꯉꯤꯕꯗꯤ ꯆꯍꯤ 18 9 ꯆꯨꯞꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯁꯤꯗ ꯋꯥꯈꯗ ꯉꯁꯤꯐꯥꯎꯗ ꯇꯣꯇꯤ ꯏꯁꯤꯡꯅ ꯍꯥꯏꯕ ꯃꯔꯤꯛ ꯑꯃꯠꯇ ꯊꯛꯆꯗ꯭ꯔꯤ ꯈꯔ ꯆꯤꯡ ꯃꯅꯨꯡ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯂꯩ ꯍꯥꯏꯗꯅ ꯏꯁꯤꯡ ꯑꯗꯨ ꯑꯗꯥꯅ ꯁꯥꯟꯅꯕ ꯌꯥꯅꯤ ꯄꯩꯁꯥꯁꯨ ꯁꯥꯟꯅꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦ ꯏꯁꯤꯡꯕꯨ ꯂꯩꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯆꯦꯡꯕꯨ ꯋꯥꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗ ꯏꯁꯤꯡ ꯂꯩꯔꯨꯔꯁꯨ ꯏꯁꯤꯡꯗꯣ ꯃꯌꯥꯝꯅ ꯁ꯭ꯋꯥꯏꯗ ꯏꯝꯐꯥꯜ ꯂꯩꯀꯥꯏꯗ ꯄꯤꯅꯔꯤꯕ ꯃꯃꯜꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯤꯅꯤ ꯃꯅꯨꯡ ꯈꯔ ꯆꯪꯉꯛꯑꯦꯅ ꯏꯁꯤꯡꯗꯨꯕꯨ ꯂꯩꯒꯗ ꯂꯝꯕꯤ ꯊꯣꯡꯅ ꯃꯔꯣꯟ ꯑꯃ ꯐꯠꯇꯕꯅꯦ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕꯅꯦ ꯐꯪꯒꯔꯦꯅ ꯃꯩ ꯆꯨꯕꯤꯕꯗ ꯆꯨꯕꯤꯔꯅꯨ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡꯁꯦ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯐꯪꯍꯟꯕꯤꯅꯕ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯐꯪꯍꯟꯕꯤꯅꯕ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯀꯟꯕꯁꯨ ꯈꯣꯡꯖꯪ ꯆꯪꯉꯛꯀꯅꯤ ꯋꯥꯈꯒꯤ ꯅꯤꯁꯥꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯣꯏꯅ ꯋꯥꯈꯜꯗ ꯂꯩꯃꯆꯤꯡ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯍꯥꯏꯅꯕ ꯃꯃꯤꯡꯁꯦ ꯃꯣꯏꯅ ꯃꯈꯥꯗ ꯄꯨꯊꯔꯒ ꯅꯍꯥꯔꯞꯇ ꯊꯝꯕꯤꯈ꯭ꯔꯦ ꯃꯈꯥ ꯄꯥꯠꯁꯤꯗ ꯊꯝꯕꯤꯈꯤꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯁꯦ ꯍꯟꯅ ꯌꯦꯡꯕꯤꯗꯔꯦꯕ ꯃꯣꯏꯁꯤꯅ ꯑꯗꯨꯅ ꯌꯦꯡꯉꯨ ꯃꯣꯏꯗꯤ ꯏꯔꯤꯟ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯏꯁꯤꯡꯁꯦ ꯑꯣꯔꯣꯔꯣ ꯇꯥꯔꯒ ꯃꯣꯏ ꯏꯁꯤꯡ ꯎꯕꯗ ꯈꯨꯠꯀꯠꯂꯛꯑꯦ ꯃꯣꯏꯗꯤ ꯀꯩꯅꯣꯒꯤ ꯌꯨꯝꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯐꯥꯎꯕ ꯏꯁꯤꯡꯗꯨꯅ ꯐꯤꯠ ꯇꯧꯔꯒ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯦ ꯁꯨꯄꯤ ꯄꯤꯕꯤꯗ꯭ꯔꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯀꯌꯥ ꯀꯩꯅꯣꯁꯤꯗ ꯆꯠꯇꯅ ꯑꯣꯐꯤꯁꯇ ꯆꯠꯇꯅ ꯏꯒ ꯎꯅꯗꯅ ꯑꯗꯩ ꯇꯧꯔꯨꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯂꯩꯕꯗꯣ ꯄꯩꯁꯥ ꯚꯔꯥꯗ ꯇꯤꯡꯉ ꯇꯣꯛꯑꯦ ꯇꯧꯖꯔꯒꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯆꯤꯟꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯐꯣꯇꯣ ꯀꯌꯥ ꯅꯝꯃꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯤꯁꯜꯂꯝꯕ ꯀꯌꯥ ꯐꯣꯇꯣ ꯅꯝꯃꯒꯁꯨ ꯑꯩꯈꯣꯏꯗ ꯂꯩꯀꯣ ꯅꯝꯃꯤꯟꯅꯔꯛꯑꯒ ꯑꯗꯨ ꯑꯃꯠꯇ ꯉꯁꯤꯐꯥꯎ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯀꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯐꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯦꯕꯁꯥꯏꯠꯇ ꯑꯞꯂꯣꯗ ꯇꯧꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ 219 ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯁꯨꯝꯅ ꯈꯛꯇꯒꯤ ꯌꯨꯝ 34 ꯂꯩ ꯍꯥꯏ ꯑꯗꯨ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ 219 ꯏꯕꯤꯔꯤꯅꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ
ꯑꯩꯈꯣꯏꯒꯤ ꯍꯨꯝꯐꯨꯃꯥꯄꯟ ꯍꯥꯎꯁ ꯀꯅꯦꯛꯁꯟ ꯇꯧꯋꯦ ꯍꯥꯏꯔꯒꯁꯨ ꯏꯁꯤꯡ ꯐꯪꯉꯤꯕ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯄꯤꯔꯤꯕꯁꯤꯗꯤ ꯁꯨꯝꯅ ꯈꯛꯇꯒꯤ ꯃꯤꯑꯣꯏ ꯀꯨꯟꯊ꯭ꯔꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯞ ꯅꯤꯡꯊꯤꯅ ꯇꯤꯡꯉꯛꯈꯤꯕ ꯑꯃꯗꯤ ꯏꯁꯤꯡ ꯐꯪꯈꯤꯕꯁꯨ ꯂꯩꯇꯦꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯕꯤꯔꯤꯕ ꯍꯦꯟꯄꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯂꯩꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯦꯟꯄꯝ ꯑꯃꯅꯦꯅꯁꯨ ꯇꯥꯛꯄꯤꯔꯦ ꯍꯦꯟꯄꯝ ꯑꯅꯤꯗꯤ ꯁꯨꯏ ꯑꯗꯨꯕꯨ ꯍꯦꯟꯄꯝ ꯑꯃꯗꯤ ꯌꯥꯈꯤꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯍꯦꯟꯄꯝ ꯑꯁꯤꯅ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯏꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯦꯟꯄꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯇꯕ ꯑꯣꯏꯔꯛꯑꯦꯅꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯒ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤꯁꯨ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯣꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯅꯤꯡꯕ ꯅꯨꯃꯤꯠꯇꯅ ꯂꯥꯛꯑꯦ ꯂꯥꯛꯅꯤꯡꯗ꯭ꯔꯒꯅ ꯐꯠꯇꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯡꯒꯪ ꯀꯌꯥ ꯏꯁꯤꯡ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯑꯁꯦ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯗ ꯂꯥꯎꯔꯤꯕꯅꯣ ꯑꯃꯗꯤ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯇꯦꯕꯜ ꯋꯥꯛꯇ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯛꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯁꯅꯥꯁꯝ ꯄꯥꯏꯈꯣꯝꯕ ꯃꯉꯥꯡ ꯏꯂꯤꯇꯤꯚꯤ ꯅ꯭ꯌꯨꯁ ꯋꯥꯈꯥ